Houzik ngahaki mamangda henglepta erang Kuki ama pharaga puna bohonabada Kuki nupi singna erang tawbage video social media singda thaganarakle makha taba paw ngaiminase. Sakhangdaba singna monsang Naga student union gi lusingba mari forum lay. Masakhangdaba lamhen tuhenba miyoi taruk taret lomna Sandal district ki monsang Naga student union gi general secretary yauna punna lusingba mari tamthina forum lay. Senaba sing phabiyo haina victim oiraba MNSU ge general secretary Wangler Philip Monsangna ngarang Kaksang police station gi osida ei bezerol pisinduna wakat khrei thodo adugi matangna Kaksang police station da fission ki ba wakat zerol aduda palliba maru eba wafam singde haukiba sagosan numit ki numidang pung mapan makharom tabada Monsangnaga student union gi general secretary oiriba Wangler masamak yauna Atopa lusingba ahunga punna mahiroi mari Kaksing lamkhai thadok lamlaga makhoi gi mayum Sandal tamna laklame atopa ahum adude Zafau village ke SDS ki president Zedion Kiri Liwa Kulen village ki TS Holisan amasung TS Moni ni makhoina palel manak ki Bijoypur yoksilakpada mapan thoknaba gari khamlamre makhoina mapal thoknaba leplaga lengai tanja aduda Activa amaga auto amaga da lakpo masakhangdaba miyoi taruk taret lomna maram ama phawba pidana makhoi maribu phuba haurakibane attack aduda Gideon amasung Holisan tamthina nai taba makhai shokhe makhoi bu furamlaga masakhangdaba sing adu palelom da senkhe madugi matung sokna laklaga komla thabi PHC da first aid PK hariba thodo asida chenaba sing athuba matamda phagat piraga thodo adugi asumba wayal phanghanbiyo haina su wakat zerol asina makha tare mara asida thodo adubu Monsang tribe union Sandal na khamthengna yaningdaba phongdorokpaga loinana mara laiba sing athuba da mari lenaba singna phagat piyo haina taksilakle amaromda press na phangba pawgi likhun amagi matungina thodo adugi matangda ngarang athengba phawbadi Kaksang police station na FIR lokhatre haire Naga miyam da singnaba miyoi numit humnigi manungda puthoktuna NPO da sinanaba Kuki lusingba singda matam thakhre Naga lusingba Thingalen Moibabu Senapati district headquarter da open numita UNC ge athengba thugaiduna lambi da gari yangna thoduna we demand Kuki land we want Kuki land haina law khongbugi mathakta Naga lusingba sige saktam yawriba poster bu segaibada chenaba miyoshe numit humnigi manungda Naga People's Organization NPO da sinagada bani haina mari lenaba Kuki lusingba singda organization asina matam thakre NPO na thadropa serolamada UNC na sinduna thasgi kumapanda Senapati district headquarter da NSN IM gi lusingba Thingalen Moibabu taramna okpo numit adumak da district asigi daily village sathakiba thong adubu akan mong da condemn tawrakle UNC na numit asig gari amata national highway da sattanaba dukan kaithel thonglo naba mahiloi sangsing thonglo naba khangan kibane adubu masigi mayok to miyoi kharana highway da gari yang na hangat handa thoduna we demand Kuki land we want Kuki land haina lawbada natana daily village da su thetpa Naga lusingba sigi saktam yawba poster sing amukta natana anirak segai khe masagi mathakta ahauba bambula kaya thaduna khunja sing maroina ahalamadi angang sing mipaiba pokhan ki hairi Sathakiba thong adu Naga miyam da atamna singnabane amade living legendary leader asibu ikai khumnadaba amade mafam asida leminariba community gi marakta engtapa thugaina bohona ba thawong ni haina NPO na lawi asiguma thawong ase NPO na sukimatik haksinna lobuga loinana masigi matangda tumina khaklai thokloi haina suphong doraklei maramasina hairiba thawong sing asida senariba lamhen tu henba sing numit homni gi manungda mari lainaba community gi lusingba singna makhoibu NPO gi office da purakadabane karigomba wafam asi thawoidaba tarbade Naga miyam gi dignity amade safety gi damak NPO na kanma thabak lokhatkani haina so khanghalakle Manipur crisis insurgency na thohanba nate kanglup anigi marakta thokpa crisis ni haina amuk phongdorakre haukiba sahi 2023 gi May 3 dagi hauduna Manipur da thokliba crisis asi insurgency na maram oiduna thokpa crisis amanate crisis asi kanglup anigi marakta thokpa conflict amani haina National Security Agency NSA ge advisor Ajit Dobal na phongdokre wafam asi ngarang governance ki matang da New Delhi da pangthokiba Sardar Patel lecture ki thoram da saruk yaraduna NSA ge advisor Ajit Dobal na phongdokhibane
ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯍꯥꯏꯔꯒ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯅ ꯉꯥꯡꯅꯔꯝꯕ ꯑꯗꯨ ꯉꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯆꯥꯡ ꯍꯥꯟꯅꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯅꯧꯅ ꯐꯣꯡꯗꯣꯛꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯏꯟꯁꯔꯖꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯅꯠꯇꯦ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯁꯦꯛꯇꯔ ꯑꯦꯟ ꯀꯟꯐ꯭ꯂꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯗꯥꯏꯂꯣꯒ ꯆꯠꯊꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯔꯤ ꯁꯦꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜ ꯑꯃꯁꯨꯡ ꯑꯦꯛꯁꯇꯔꯅꯦꯜ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯦꯞꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯗꯤꯁꯥꯏꯁꯤꯚ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯊꯧ ꯇꯥꯏ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯅ ꯄꯥꯝꯖꯔꯝꯕ ꯌꯨꯅꯤꯇꯤ ꯔꯤꯁꯤꯂꯤꯌꯦꯁꯟ ꯑꯃꯁꯨꯡ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯊꯝꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯎꯠꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕꯤ ꯗꯤꯃꯦꯟꯁꯤꯌꯥꯒ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯐꯨꯔꯛꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯊꯝꯂꯛꯈ꯭ꯔꯦ ꯗꯤꯃꯦꯟꯁꯤꯌꯥ ꯂꯩꯅꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕꯤ ꯃꯦꯝꯆꯥꯅ ꯊꯥ ꯑꯁꯤꯒꯤ 13 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯊꯣꯝꯕꯝ ꯑꯁꯥꯂꯇꯥꯒ ꯂꯣꯏꯅꯅ ꯃꯇꯥꯏ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯔꯥꯡ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯟ ꯑꯁꯥꯂꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯆꯥꯅ ꯑꯣꯛꯇꯣꯕꯔ 13 ꯑꯃꯗꯤ 19ꯒꯤ ꯑꯍꯤꯡꯗ ꯀꯅꯥꯃꯠꯇ ꯈꯪꯍꯜꯂꯝꯗꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯤꯅꯔꯤꯉꯩꯗ ꯂꯨꯋꯥꯡꯁꯪꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯦꯡꯈꯣꯝ ꯁꯨꯅꯤꯇꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯔꯥꯜꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯊꯝꯕꯤꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯑꯁꯥꯂꯇꯥꯅ ꯃꯈꯥ ꯇꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯇꯥꯏ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯁꯥꯂꯇꯥꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ ꯀꯨꯝꯕꯤꯗꯒꯤꯅ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯃꯊꯪ ꯊꯥꯒꯤ 3 ꯐꯥꯎꯕꯗ ꯀꯣꯏꯂꯥꯁ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯈ꯭रे ꯀꯨꯝꯕꯤꯗꯒꯤ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤꯁꯤ ꯃꯐꯝ ꯈꯔꯗ ꯃꯇꯦꯛ ꯁꯦꯝꯕ ꯍꯧꯔꯝꯂꯒ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕꯤꯗꯕꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯝꯕꯤ ꯄꯔꯤꯡꯁꯤ ꯃꯊꯪ ꯊꯥꯒꯤ 3 ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯃꯊꯪ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯨꯝꯕꯤꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀꯨꯝꯕꯤ ꯂꯝꯂꯣꯡꯗ ꯂꯝꯗꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯄꯔꯤꯡꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯨꯝꯕꯤ ꯂꯝꯂꯣꯡꯗꯒꯤ ꯑꯦꯟ ꯏꯟꯗꯨ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯥꯏꯀꯜ ꯑꯃꯗꯤ ꯈꯣꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯅꯔꯤꯕ ꯂꯝꯕꯤꯅꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯗ ꯎꯐꯨꯜꯅ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯁꯛ ꯎꯅꯕ ꯐꯪꯅꯗꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯅꯔꯦ ꯂꯝꯕꯤ ꯑꯁꯤ ꯀꯅꯥꯅ ꯁꯦꯝꯒꯗꯕꯅꯣ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯨꯝꯕꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯅ ꯉꯁꯤ ꯍꯧꯔꯛꯄꯅꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯇꯛꯈꯥꯏꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯑꯃꯨꯛ ꯇꯛꯈꯥꯏꯒꯅꯤ ꯊꯧꯑꯣꯡꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯤꯗꯕ꯭ꯔꯥ ꯀꯨꯝꯕꯤ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯕꯣꯠ ꯃꯇꯝꯗꯗꯤ ꯁꯦꯜ ꯌꯦꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯀꯅꯤ ꯁꯦꯜ ꯌꯦꯟꯕꯤꯒꯅꯨ ꯂꯝꯕꯤ ꯍꯥꯟꯅ ꯁꯦꯝꯕꯤꯌꯨ ꯂꯝꯕꯤꯒ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯤꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯕꯤꯔꯣ ꯂꯥꯎ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯦꯡꯃꯥꯏ ꯇꯨꯔꯦꯜꯗ ꯍꯨ ꯍꯩꯊꯥꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯅꯈꯤꯕ ꯄꯥꯎꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯀꯦꯃꯤꯀꯦꯜ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯀꯛꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅ ꯏꯁꯤꯡ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯛꯆꯤꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯁꯦꯡꯃꯥꯏ ꯇꯨꯔꯦꯜꯗ ꯍꯨ ꯀꯦꯃꯤꯀꯦꯜ ꯍꯩꯊꯥꯔꯛꯂꯕꯔꯥ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯉꯥ ꯀꯌꯥ ꯁꯤꯔꯒ ꯇꯥꯎꯊꯔꯛꯈꯤꯕꯗꯒꯤ ꯂꯩꯉꯥꯛꯀꯤ PHED ꯗꯤꯄꯥꯔꯠꯃꯦꯟꯅ ꯏꯁꯤꯡ ꯇꯦꯁ ꯇꯧꯕꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯛꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯂꯦꯞꯂꯨꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯏꯁꯤꯡ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯛꯆꯤꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯃꯤꯌꯥꯝꯅ ꯊꯛꯅ ꯆꯥꯅꯕꯒꯤꯗꯃꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯂꯧꯐꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯡꯃꯥꯏ ꯇꯨꯔꯦꯜꯗ ꯍꯨꯒꯨꯝꯂꯕ ꯀꯦꯃꯤꯀꯦꯜ ꯍꯩꯊꯗꯨꯅ ꯉꯥ ꯐꯥꯕ ꯑꯃꯗꯤ ꯑꯁꯤꯕ ꯁꯥ ꯁꯟꯁꯤꯡ ꯇꯨꯔꯦꯜꯗ ꯂꯪꯊꯔꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯤꯑꯣꯏ ꯈꯔꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ
ꯅꯨꯃꯤꯠꯇ ꯇꯨꯔꯦꯜ ꯑꯁꯤꯗ ꯉꯥ ꯀꯌꯥ ꯁꯤꯗꯨꯅ ꯑꯃꯗꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯥꯎꯈꯠꯂꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯏꯁꯤꯡ ꯆꯤꯡꯈꯠꯄ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯂꯦꯞꯂꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯕꯗꯒꯤ PHEDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯕ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯕꯗꯒꯤ ꯏꯁꯤꯡ ꯄꯤꯕ ꯍꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯁꯟ ꯁꯤꯕ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯏꯔꯣꯟꯅꯨꯡꯗ ꯍꯦꯛ ꯊꯥꯗꯔꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯃꯅꯤꯄꯨꯔꯗ ꯐꯩꯖꯩ ꯆꯤꯡꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯑꯣꯒꯁꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯥꯏꯞꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯗꯣꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯔ ꯘꯔ ꯖꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯛꯄꯗ ꯐꯩꯖꯩ ꯆꯤꯡꯊꯣꯛꯄꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯦꯞꯇꯅ ꯂꯥꯛꯂꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯋꯥꯈꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯋꯥꯈꯥ ꯈꯨꯡꯒꯪꯗ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯛꯅꯕ ꯏꯁꯤꯡ ꯈꯨꯟꯖꯥꯁꯤꯡꯗ ꯐꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯋꯦꯕꯁꯥꯏꯠꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯔꯨꯕꯗ ꯋꯥꯈꯥ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯕꯤꯁꯃꯅ ꯍꯥꯏ ꯋꯥꯈꯥꯗ ꯍꯥꯎꯁꯍꯣꯜ 219ꯒꯤ ꯃꯅꯨꯡꯗ ꯍꯥꯎꯁꯍꯣꯜ 68ꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯤ ꯍꯥꯏꯅ JJMꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯊꯥꯒꯠꯂꯛꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯍꯥꯎꯁꯍꯣꯜ 34 ꯈꯛꯇꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯥꯎꯁꯍꯣꯜ 229 ꯂꯩꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯪꯂꯗꯨꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯋꯥꯈꯥꯒꯤ ꯍꯥꯎꯁꯍꯣꯜ 68ꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯉꯛꯄ ꯐꯥꯎꯔꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯍꯥꯎꯁꯍꯣꯜ ꯂꯤꯁꯇ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ 3 ꯍꯥꯞꯆꯤꯜꯂꯝꯕ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯈꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ JJMꯒꯤ ꯃꯈꯥꯗ ꯈꯨꯜ ꯑꯁꯤꯕꯨ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯕꯗ ꯌꯥꯎꯕ ꯈꯨꯜꯅꯤ ꯍꯥꯏꯅ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯆꯤꯜꯂꯝꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯁꯦꯜꯗꯒꯤ ꯏꯁꯤꯡ ꯍꯪꯅꯕ ꯐꯥꯎꯕ ꯌꯥꯎꯅꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯐꯪꯍꯜꯂꯤ ꯍꯥꯏꯔꯤꯕꯅꯣ? ꯈꯨꯜ ꯑꯁꯤ ꯏꯁꯤꯡ ꯐꯪꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯄꯥꯏꯞ ꯂꯥꯏꯟ ꯇꯤꯡꯕ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯀꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯅꯥꯒꯥ ꯅꯠꯇꯕ ꯇ꯭ꯔꯥꯏꯕꯁꯤꯡꯗ ꯌꯦꯜꯍꯧꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 29ꯗ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯅꯥꯒꯥ ꯅꯠꯇꯕ ꯐꯨꯔꯨꯞꯁꯤꯡ ꯅꯟ-ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯗ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯠꯁ ꯑꯣꯐ ꯅꯥꯒꯥꯂꯦꯟ RIINꯒꯤ ꯃꯈꯥꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯇꯁ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ KG ꯀꯦꯟꯌꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯠꯁ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯏꯟꯅꯔ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯅꯤꯡꯊꯤꯖꯅ ꯆꯠꯅꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ILP ꯅꯤꯡꯊꯤꯖꯅ ꯆꯠꯅꯍꯟꯕꯒ ꯂꯣꯏꯅꯅ ꯀꯅꯥꯅ ꯀꯅꯥꯕꯨ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠꯄ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯅꯥꯒꯥ ꯐꯨꯔꯨꯞ ꯃꯔꯤꯅ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯄꯨ ꯁꯤꯡꯅꯗꯨꯅ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯄꯗꯒꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ RINꯒꯤ ꯄ꯭ꯔꯣꯁꯦꯁ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ RIINꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯒ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯗꯤ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯖꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ RIINꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ, ꯀꯆꯥꯔꯤ, ꯒꯥꯔꯣ, ꯃꯤꯀꯤꯔ, ꯀꯥꯔꯕꯤꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯍꯤꯡꯆꯥꯕꯤꯒꯤ ꯁꯔꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯃꯤꯠ 63ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯃꯤꯑꯣꯏ 2 ꯁꯨꯔꯦ꯫ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯃꯇꯝꯗ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯔꯤ? ꯗꯤꯁꯦꯝꯕꯔ 4, 2024ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯊꯥꯎ ꯈꯨꯜꯗ ꯃꯤꯇꯩ ꯃꯆꯥ 19 ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯃꯩꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯆꯍꯤ 22ꯒꯤ ꯃꯌꯥꯝꯕꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫
February 2025 Manipur da chalairакliba President Rulengaki ahanba Chief Secretary oiramba Prasan Kumar PK Singna Imphal Mayol da pangthokpa miyam tinba lengaki thoram amada relief camp ta lerakliba IDP singbu chaliba sahi asigi July thadagi hauraklaga December phawbugi manungda tangkak ahum thokna masagi mayum singda hanjilhalagani amasung December phawbugi manungda Manipur da relief camp amata lehalaroi hana phongdoktuna miyam da thajaba pirambagi matungina lenga asina thaba asigi matangda mamingtagi oina machinda mai muba hauraklabusu ngasi phawbuda nakhai sengna IDP singbu masa masagi mayumda hanjilhandringai gi chairakta mamang thagi tarik 19 dagina October 13 gi numit 13 ni gi manungda relief camp ta lerakibadagi thauri yanduna laikidaba class 9 tamliba nupa masa ama yauna miyoi ani shure hari Smartphone singna aikhogi location dagi henba data kya track tawba ngame haina study na thamlakle Indian Institute of Technology IIT Delhi gi anawai study amana aikhoi khudimakna pariba smartphone singda yawba global Positioning System GPS chip singna smartphone sijinariba aikhogi user location khakta natana atopa data kaya track tawba ngami haina phongdorakhe study asina hai smartphone singna aikhogi furikhawda adumak yawduna leiba matamda miyoi adu kari thauribage lepibra chatlibra gari thauribra natraga flight ta paidibra habdu khangba ngambata natana miyoi aduna leiriba mafam adugi akoibagi phibam phawba khangba ngami hairiba phibam singa sigi manungda miyoi adu indoor da leibra outdoor da leibra mi chinba mafam da leibra haibana singba information sing ase smartphone singna line khangba ngami hairi MTech ki mahiroi ama oiriba Sohamnak amadi IIT Delhi gi Department of Computer Science and Engineering gi Professor Smriti R Sarangi na lusingduna sathakiba study asina Androcon kauba system ama puthoki system asina smartphone singda yawba GPS ki data gi akupa information kaya lokthokpa ngami makhoi gi study asida gi phanglakpa waro sing adu privacy awareness ki maming leiraba journal ama oiriba sensor network ki ACM transaction ta phonglakibane Smartphone singi Android application singda aikoina precise location gi permission pithoklaba matungda smartphone sing asina khangba ngamba aikogi GPS ki information sing asida aikoina leiriba mafam haibadi environment ki sensor sing su yawriba si Androcon system na ihan hana puthoktuna sijinaba ngamkibane hairi system asina smartphone singi camera microphone natraga motion sensor sing sijinadana Doppler shift signal power amadi multi-path interference na singba GPS parameter sing ase analyze tawduna smartphone pairiba miyoi adu kari tawribage amadi kadaida leibage haibage information yawi haibase khangba ngamkibane haibase phanglakpa GPS parameter singin data sing adu khaktamak sijinaraga Androcon smartphone paiba miyoi adu phamli lepli hepli train tongduna chatli gari thauri flight ta paidi community park ta leiri haibna chingba activity sing asi laina khangba ngamme hairi Androcon system na smartphone paiba miyoi aduna leiriba ka aduda matomta leibra natraga atopa miyoi kya leibage haibna chingba information phawba khangba ngamme hairi